Loyalam E-PAO tabi bakutimapu hitram susmitana namidangi officeri ahamda pantabi headline. Ngasidagi ISBT mathau tawba hawkrai governor na rutara nithoida chingadaba busing lamthakrai. Chain cookie narco terrorist singbu laksin bagi mahutta yokatuda thambagi thawong asi khudakta lepu haina ko kamina phongdorakli. Rishikantabu Tuibungda Leinaba Ayaba Loukhiba Haiba Yumpham Yaodabani haina KNO na phongdorakli. Sandona Pijari Ngasidagi ISBT mathau tawba hawkrai governor na rutara nithoida chingadaba busing lamthakrai. Khuman lampakta leba ISBT ngasidagi mathau tawba hawkrai Manipuri governor Ajay Kumar Bhalana ISBT da pangthokpa thoram amada ngasi bus servicing lamthakrai. Thoram asida Jiribam Kakching None amasung federal district singi district transport office singsu governor na ngasidagi hawdokrai. Thoram asida Manipuri chief secretary Anurag Bajpai amadi transport department gi maru eba officers sing saryaki. Ngasigi thoram asiga mari lenana ISBT gi nauna sengba sagatpagi atenba film amasu miyamda utuna yanganki. Loinana ISBT bu amuk hana mathau pangthoknaba honabada kathoktuna mathau pangthokiba mari lenaba officers singbu governor na harau taramna oktuna ikai khumnaba utki. Tungda governor na tongan ba state sing amasung state asigi manungda chengadaba bus sing lamthaki. Ngasidagi state asigi route lambi tarani thoida chenba hawkiba sing adudi Imphal None, Imphal Tamenglong, Imphal Ukhrul, Imphal Kamjong, Imphal Wabagai, Imphal Sugunu, Imphal Yangang Popi, Imphal Chandel, Imphal Lesangthem, Imphal Moirang, Imphal Kakching amadi Imphal Yaripokni hari. Chain cookie narco terrorist singbu laksin bagi mahuta yokhatuna thambagi mong asi khudakta lepu haina ko komina phongdorakli. Khulai pairaga maning tamna tawningbata tawraga leiriba chain cookie narco terrorist singbu laksin bagi mahuta yokhatuna thambagi thawong asi khudakta lepu makhatana asum chatharakpa tarabadi miyamgi oiba achauba ihau ama soidana lakani haina kokomigi maikadigi thamlakli. Wafam asing asi lamfelda leiba kokomigi office ta pangthokiba pawgi mifamda kokomigi convener YK Dirina phongdokhibani. Mahakna makatana hai chahi aniga that nipan helalaba chahi ahum phagadoraba iramdam asida thokliba irang asi loisenduna ingtapa lambida laknaba kana honaringe cherak asida chain cookie narco terrorist singna khulai pairaga maning tamna tawningbata tawraga micham singda kihan khangan bagi thabak chathaduna pamduba thokdok khaya thokhanduna lakli haiki. Mahakna makatana hai oiriba phibam singasi khangna India lengana yengduna leithokli loinana khwaidigi laibak thibadi makhoibu laksinduna cherak pibagi mahuta karigumba wahai amata haiduna yoktuna thamliba asini India lengana aranba policy kaya sizinaduna yalahongaidagi nungsi chanana leminaraklaba phurup sing machoi tahanaba honaba tanatana Manipur bu thogainaba lalong kaya sizinari Iramdam asida thokliba lal asi lakshinabani micham miyamgi lanthum ngangnabani haiduna lising humpu henba security force tharaklabasu tawpham thokpa mathau tawdana yengduna legadaba oiragadi hanbikhro micham miyamna thodang lawraga iramdam asi ngakcha hawrage haikhibaga lunana India lengaki policy khudakta lepu natrabadi miyamgi khangbangambagi pankhai lanthokiduna achoba khongjang ama lakpa yai haba wafam phongdokhi Rishikantabu Tuibungda Leinaba Ayaba Loukhiba Haiba Yumpham Yaodabani haina KNO na phongdorakli. Sakangdaba khulai paiba singna ngarang farba matung hatokraba chingnu hawkip ki mapuroiba mayang lambam Rishikantabu Tuibungda Leinaba Ayaba KNO amasung Tuibung DHQ dagi Loukhiba hariba adu Yumpham Yaodaba wafamni haina KNO na singdorakli. Hiramasigi matangda Cookie National Organization KNO gi Information and Publicity na thadorakpa sendok warol amana hai mayang lambam Rishikantana Tuibungda laklaga lerambagi wafam asi KNO na khangba leite amasung Rishikantabu hat kibagi thodok adu lup asiga karigumba hiram amatada mari lena de haina cherola sina khangalakli Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu January 16 India gi Republic Day numit asigi numit yungba pung tarani thoidagi pung manga phawba Manipur pumba ban thamlagani haina NRFM na phongdorakli
ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 23 ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12ꯗꯒꯤ ꯄꯨꯡ 5 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯟꯂꯨꯞ ꯅꯦꯁꯅꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ NRFMꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯉꯁꯤ NRFMꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯅꯥꯖꯥꯎꯕꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯩ ꯏꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯊꯤꯡꯕ ꯑꯁꯤ ꯊꯨꯒꯥꯏꯗꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯪ ꯀꯨꯝꯖꯥ 1994 ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯆꯝꯖꯔꯕ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯁꯛ ꯅꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯏꯔꯩꯆꯥꯁꯤꯡ ꯃꯟꯅꯁꯥꯗ ꯅꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟ ꯊꯨꯡꯅ ꯃꯐꯝ ꯈꯨꯗꯤꯡ ꯑꯀꯤ ꯇꯨꯖꯨꯡ ꯌꯥꯎꯗꯅ ꯃꯅꯤꯡꯇꯝꯅ ꯅꯔꯩꯕꯥꯛꯇ ꯅꯔꯝꯗꯝꯗ ꯆꯠꯆꯕ ꯉꯝꯂꯕ꯭ꯔꯥ? ꯀꯅꯥꯅ ꯅꯔꯝꯗꯝꯗ ꯆꯠꯆꯕꯗ ꯅꯅꯤꯡꯇꯝꯍꯟꯗ꯭ꯔꯤꯕꯅꯣ? ꯏꯟꯗꯤꯌꯥꯒꯤ ꯃꯁꯛ ꯅꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯅꯨꯋꯥꯔꯤ 23 ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯕꯗ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕ ꯊꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯑꯩꯈꯣꯏ ꯌꯥꯎꯕꯁꯤ ꯂꯥꯜꯂꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯕꯁꯤ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯄꯥꯟꯊꯣꯡꯗ ꯈꯛꯇ ꯑꯣꯏꯕꯅ ꯃꯅꯤꯡ ꯇꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯂꯣꯟ ꯄꯨꯝꯅꯃꯛ ꯁꯤꯡꯀꯨꯞ ꯁꯥꯅ ꯊꯨꯒꯥꯏꯔꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯥꯂꯣꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯄꯨꯔꯨꯞ ꯈꯨꯟꯅꯥꯏꯕꯨ ꯀꯟꯖꯅꯕ ꯃꯁꯥꯒꯤ ꯂꯩꯖꯔꯝꯕ ꯃꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯖꯗꯨꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯍꯥꯏꯕꯁꯤꯒꯤ ꯂꯥꯟꯖꯪꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯋꯥ ꯑꯅꯥ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯐꯨꯔꯨꯞꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯜ ꯍꯥꯏꯕꯗꯨ ꯊꯦꯡꯅꯔꯤꯕꯅꯤꯃꯔꯝ ꯑꯗꯨꯅ ꯖꯅꯨꯋꯥꯔꯤ 23 ꯅꯨꯃꯤꯠ ꯑꯁꯤ ꯕꯟꯅ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯏꯔꯩꯆꯥꯁꯤꯡꯒ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯁꯤꯁꯤꯄꯨꯔꯗ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ TH ꯑꯔꯨꯟꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯑꯣꯏ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ MLAꯅ ꯄꯥꯎꯃꯤ ꯈꯔꯒ ꯎꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MLA ꯑꯔꯨꯟꯀꯨꯃꯥꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯣꯛ ꯑꯁꯤꯅ ꯈꯣꯔꯧ ꯊꯥꯡꯅꯕ ꯃꯔꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯡꯂꯨꯞ ꯑꯃꯗ ꯇꯥꯏꯁꯤꯟꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯥꯝꯗꯕ ꯀꯥꯡꯕꯨ ꯈꯔꯅ ꯊꯣꯛꯍꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯐꯝ ꯀꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯃꯗꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯂꯦꯞꯇꯅ ꯆꯠꯊꯔꯕꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯕ ꯇꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ MLAꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯗ MLA ꯊꯥꯡꯖꯝ ꯑꯔꯨꯟꯀꯨꯃꯥꯔꯅ ꯃꯊꯪ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯄꯨꯂꯤꯁꯁꯤꯡ ꯆꯤꯡꯗ ꯗ꯭ꯌꯨꯇꯤ ꯊꯥꯕꯤꯒꯅꯨ ꯍꯥꯏꯅ ꯁꯨꯃꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯄꯨꯂꯤꯁꯁꯤꯡ ꯆꯤꯡꯗ ꯗ꯭ꯌꯨꯇꯤ ꯊꯥꯕꯤꯒꯅꯨ ꯍꯥꯏꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯔꯤꯛꯁꯤꯡꯗ ꯇꯃꯦꯡꯂꯣꯡꯗ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯑꯣꯔꯗꯔ ꯊꯣꯔꯛꯂꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯇꯃꯦꯡꯂꯣꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯅꯕ ꯑꯣꯔꯗꯔ ꯊꯣꯔꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯠꯁꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ 94ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯁꯤꯐꯥꯏꯗꯒꯤ ꯈꯨꯟꯗꯣꯡꯕꯝ ꯁꯨꯃꯇꯤꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯅ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯪ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ 3ꯒꯤ ꯃꯃꯥꯡꯗ ꯇꯃꯦꯡꯂꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯈꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯔꯤꯛꯁꯤꯡꯗ ꯇꯃꯦꯡꯂꯣꯡꯗ ꯈꯨꯗꯛꯇꯒꯤ ꯍꯟꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯤꯕ ꯅꯣꯇꯤꯁ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯊꯥꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯕꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯁꯍꯟꯕꯤꯌꯨ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯃꯛꯁꯨ ꯃꯩꯇꯩ ꯑꯃꯕꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎꯁꯤꯡꯁꯨ ꯂꯩꯔꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫
Nongsumda leriba pamaina luchingba chaniga marfudara humdoi shuba batalangi mahuta CRPF na thamnaba honarabadi akan makhungjang changsilakani haina ikalna phongdorakli. Nongsumda leba pamaina luchingba UNLF MPA gi chaniga marfudara humdoi shuba batalyangi mahuta CRPF thamnaba honaraklabadi akan makhungjang changsilakani haina iramdam kanbalub ikalgi advisor ningthaukhongjam sanatomba maitaina pamisingda phongdokrai. Nongsumda leba ibudau nongdalairen pakhangba Tuibungda paumishinga unabada sanatomada makhatana hai. Haukiba January 19 da masing yamlaba CRPF ki gari kaya nongsumda chingda leba pamaina luchingba UNLF MPA gi camp hongdokro. CRPF oina leragani haiba wafam thamlamba leikhi. Karigumba lengakna CRPF thamnaba phirep lawbat leiragadi khongpham handopiyu camp asi lebena nongsum uyumpok wahong khawna chingbagi khunza sing akiba leitana leiba ngamlibani. Kem asida leriba cadre singna Canada su akaiba etpa pikhiba leitri. Mahangna hai nongsumga nakna chingsangda kuki singna popi pakshana thaba marakta nongmai kapthorakpada leiriba Central Force singna karisu haidi. Karigumba nongsumda pamaina luchingba UNLF MPA leitrabadi kukina apamba matamda landarakpada ngakpinaba leiroi habagi akiba lei. CRPF lei haidudasu peace hanjilakani hairabadi khundrakpam kendragi hauzik mayumda changba ngamdana leiriba iko dolai thabi yangkhumanda CRPF sing leiduna relief camp to leiriba khunja sing mayumda changhanbiyu hainasu mahana makhatana phongdokhi. Rishikanta mihata chenaba sing logi oiba chapchaba jairak pigedabani haina imung manungna phongdorakli. Koki khulai paiba singna mihathina ngarang hatopi khraba kakching khunau ujan makhongdagi mayang lambam Rishikanta chahi 38 hatpada chenariba sing athubada phaduna logi oiba matik chaba jairak pinaba lengakta imung manungna demand tawri. Laibak thiba tawdogadogi matangda paumishinga unabada Rishikanta gi mamabokna hai. Laikhidraba Rishikanta asi chahi kharagi mamangdagi Nepalda company gi thabak ama tawduna leibani. Mahak Chuchampurda lei haibasi imung manungna di khangde. Mahaka nungshinaba Chuchampurgi Tuibungdagi nupi asina koki khulai paiba singa lautunaraga hatokhribra haibagi chingnaba lei. Mihatpa sing athuba matamda faduna logi oiba matik chaba jairak pigadabani loinana mahaki nungshinari binupi adusu fagadabani haiki. Rishikantagi apokpa M Tombina hai. Tha asigi 18 da phone da machanupa Rishikantana paisa tharak lambadi leikhi adubu mahak Chuchampurda leire haibadi khairakte. Marakta phone torke hainasu harakhiba adudagi ngarang thodo asi thorakpada khangmani haiki. Apopa mapana makhataradun hai. Macha asigi misi asida chingnabadi kharalei machanupana company gi matam kaina thabak tawduna talakpa paisa singdi nupi sida loina tharambani makhoina tanjaba senfam sing adudi hayeng kona makhoi gi tungi oijarasanu haina khanduna lerakpani. Machagi misi asida chenaba sing faduna logi oiba chapchaba jairak athubada lengana pibiyu haiki. Amaromda misi asika mari lenana khoishaunaraba miyamna kakching khunonglam khaida thoraktuna lambi thingduna khungjang sinkheba loinana mihat asiga mari lenana JAC amasu semkhre lambi thingbagi khongjang handokre amadi lengakta numit humnigi matam thakre. JAC gi convener KH Pradip na hai. Ngarang kuki militant sing na tamthina hatopi khraba Rishikantagi mihat asida generibus sing lengangna athuba matamda puthokuna cherak pigedabani. Hairiba case asi athubada NIA da sinaduna tigat hangadabani. President rule lengak asina kuki khulai paiba singna tawningmada tawba yengduna legadaba oiragadi athuba matamda popular government ama semduna lengakta sinabiyu. Karigomba JAC na taliba demand sing asi athubada thabakto onthoktaba taragadi lamdam asida leriba CSO singa puna khusamnaduna makhal makha kayagi hena kanba khungjang sing changsilagani haiki. Ngasi JAC na taliba demand sing asi Kakching District ki Deputy Commissioner amasung Manipur Governor da supisinki. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maruiba pau amuka hana pizari. Ngasidagi ISBT mathau tawba hokre governor na road 12 da chengadaba busing lamthakre. Chen kuki narco terrorist singbu laksin bagi muhutta yokhatuna thambagi thawong asi kudakta lepu haina kokamina phongdorakli. Rishikantabu Tuibungda Leinaba gi Ayaba Loukhi Haiba Yumpham Yaodabani haina KNO na phongdorakli. Matang asida Loyalam E-PAO na namitangi pau bibil lezare tabiri bakhudimapu amuka hana kurumjani.